State asida ILP mapung fana chatna hananaba Chief Minister N Birena mahaki office da lamdamasigi makok thongba police officer singmadi D Sing yauna wakhana krai nahan numidang pung amarom chubna Kanaduna wari sanaki baduda hauzik lamdamasida mitop kya sangsalagli basigi matangda kupna wakhana ke hari mefamaduda Chief Minister N Birena gi pautak matungina State asigi tonga ba district singda Manipur police ki kangpuna drive sathaduna ILP gi chatna kangun gi wangmada State asida niyom kaina sangsilaktuna leiramba Bangldeshi Yaona Meetop chani yangkai Henna Phagatpa Ngamkhre hari Pausana haingarang Kaksin police ki kangpuna Kaksin gi akoiba mafam singda chathakiba drive da Bangldeshi taraga mari Phagatpa Ngamkhre Palen police ki kangpuna su ILP gi chatna kangun indana leiramba non Manipuri tara Palen gi akoiba mafam singda gi Phagatke Imphal East District Police ki kangpuna su miyoi kungamari Phagatki bagai loinana Ukhrul District ki police ki kangpuna su Ukhrul ki tongan mafam singda miyoi chani ga taraga nipan Phagatpa Ngamkhre hari Farba miyoi sing adu ngarang amadi ngasi mari lainaba court singda puthoklaba matung laukhatpham thokpa logi oiba thabak sing laukhatkre hari amaromda police na Phagalapa Bangladeshi sing aduna Sajinaba Aadhaar card sing pairam ba thengnabadagi police ki kangpuna niyom lana Aadhaar card pairam diba kangpu adu ki matang dasu hongul liba ki thabak chathaba hokre hari